Manipur issue the BJP amasung Congress na Parliament pu kangjebung onthokle. BJP amasung Congress na Parliament pu kangjebung onthokto na Manipur ge issue bu masana amagum sana bagi thabak tokpiro haina RPI athawale Delhi Youth Wing President Boris na pondokre. Delhi gi Patel Chesta leba RPI athawale Youth Wing office to pangthokiba pau ki mifam amada Boris na makata na phongdokibada Union Home Minister Amit Shah na March Nepal dagi Manipur gi lambi sathong sin yargani haikraga ngasi phawba thabak to onthokpa ngamdaba asi laibak thibane thawong asina Manipur da president rule thamduna lengak pe hairaga hanaga chap manaba haidokiba wa thabak oina pangthokpa ngamdana leiri mahana makata na hai Union Home Minister gi wafam yaroi haiduna lambi thingleba sin Kuki narco terrorist sing military crackdown tawba ngamdaba kari gino haiba wafam thamke pau ki mifam adu da sarugya ke ba Delhi Youth Wing working president Laisam Longan bana phongdokibada parliament mifam da Manipur gi issue pothoktuna BJP amadi Congress na hunabagi mahut irang asigi waroi sinma puraknaba amata oina honabana hena afaba khongthang oigani haiba wafam thamke Thadau inpi Manipur amasung Maitai Alliance ke ware taramna olakle Manipur da ing tappa puraknaba amadi khundaminari ba phurup singgi marakta nuksi sanaba puraknaba honabada punna thapak tawminanaba Thadau inpi Manipur amasung Maitai Alliance anigi marakta amata yana warol ama khuyek pinakhre haidi Thadau Students Association TSA na thadrok pusero lamada wafam asi phongdokladuna phurup anigi marakta punna thabak tawminanaba yana ki wafam adubu taramna opagaloinana khongthang asina Manipur da ing tappa amadi phurup singgi marakta nuksi sanaba puraknaba honabada achauba mateng oiragani haidi amaromda Thadau miyam gi hak amadi sakam kannaba honabada Thadau inpi Manipur na lakhalagleba thabak singbo apenba phongdoklakpagaloinana Maitai Alliance na phurup asigi mateng pinaba amadi wadi sanabada ayaba pikhibabu apenba phongdokle loinana ani na punna thabak tawminanaba amata oina yanakiba asina Manipur da punna khundaminariba phurup singgi marakta hena nuksi sanaba ama puraklagani haiba thajabasu mahairoi lup asina thamlakle loinana Thadau NP amasung Maitai Alliance anina lokhalakpa thabakta TSA na angamba mateng pigani haina su phongdorakle Kuki Jo Council na chatharakiba total shutdown handokre lalgau thang singsit pu athaubani haina laukthokpaga loinana Kuki Jo Council na chatharakiba indefinite shutdown gi khongjang handokre Kuki Jo Council gi maikai dagi thadorakiba cherolamada laikhidraba lalgau thang singsit Kuki Jo miyam na taliba justice amadi dignity gi damak thawai thadokibani mahana Kuki Jo miyam gi damak kathokiba se Kuki Jo miyam na kaidongai da kawbu ngamloi haina singthabaga loinana laikhidraba lalgau thang singsit ngarang Sadar Hills gi phaijang da leiba cemetery da aroiba mathongmangam pangthokre Kuki Jo Council na thadorakiba chero adu da makha tana hai lalgau thang singsit gi misi kaidongai da lemna khakmang haloi Kuki Jo miyam na taliba justice amadi right makha tana sangsin khigani haina su phongdorakle chero sina makha tana Kuki Jo Council na mahaki misi asibu yaning da phongdoktuna matam kaktaba shutdown gi khongjang sangsilakiba do ngarang numidang pung 8 makhai taba matam dagi khudaktagi handokle haina phongdorakre adubu indefinite shutdown gi khongjang handoklabasu Kuki Jo miyam na namna khunda laita tuna leiriba mafam singda Home Minister Amit Shah na pre moment gi khongjang ama paikhalagba ase kaidongai de yaba ngamloi Home Minister Amit Shah gi pre moment gi policy ase Kuki Jo miyam na taliba separate administration gi demand na sinam sinduna thamdana ba atamdana sinba khujil thawnak amane Kuki Jo miyam na taliba demand sing asi phangdirba phawba pre moment kaidongai de yaba ngamloi haina su zero laduna makha tarakhe Mizoram gi CM amadi Manipur gi MP na ngang ki wafam India amasung Myanmar ani gi marakta singsep thabani haina Junta na phongdorakre Mizoram gi CM Laldu Homa na Mizoram Assembly mifam da amadi Manipur gi Rajya Sabha gi MP leisemba sana jawbana Parliament ta thamki wafam sing India amasung Myanmar ani gi marakta yamna chauna singnaba laknaba gi masak de haina Myanmar da sasan tawdiba military junta gi spokesperson oibada natana Army gi Major General Jo Min Tun na makhoi gi local media singi mamangda pendaba phongdo Junta gi spokesperson Major General asina makha tana phongdorakibada India gi politicians singna sarang naduna leiriba Myanmar gi lenga asida chawba sapu mapi ba thengnare asigumba thabak sing asi matungda amu hana tawdabana leibak ani gi marakta hena nungsi sanana leiba ngamgani hairi mahana makha taraduna handak Mizoram gi Chief Secretary Laldu Homana Mizoram Assembly da Zo Unity gi mingda Myanmar India Bangladesh ta khundariba Chin Kuki Mizo proof sing amata oina punsinana bawa pham haikiba asi yaning de Kaya asomda leiba lining saksa manaba phurup singi marakta hena sarang nanaba masak oigani Chief Minister asina su mamang sahi gi September thada USA da satuna Zo Unification gi wafam haibata natana Zoro Unification Organization gi matang da su mileibak da wafam kaya phongdokiba asina hena laibak thiningai ni
Sahi asiki February thada Myanmar da base toba lalhoba lup ani Chinland Council amasung Interim Chin National Consultative Council ani amata oina punsinduna Unified Chin National Council sembada Mizoram gi Chief Minister Ladu Homana laukiba thodang adu peningai oide asida natana Mizoram gi MP Banlal Benana Mizoram gi Governor amadi Assam Rifles ki ayaba lauduna Myanmar Junta lanmi ki mathakta lan hauriba lalholop singa unaduna India ki citizen ama oina nabagi offer torongkiba thawong adu Myanmar Junta government yaba ngamloi tha asigi taradagi haukiba India ki parliament budget mifam gi ani suba tangkakta Manipur gi MP ningthau semba sana jawbana kabo belibo Manipur gi lam ni haiduna phongdokkiba wafam asisu yaningde asigumba India ki politician singna Myanmar amasung India ani gi marakta hena khaibung tahannabagi masak silakpa aside laibak thibani parliament house la semba sana jawbana kabo beli ase jawrakna 22,210 square kilometer park jawbata natana hairiba mafam asi Manipur gi ningthau rol singi puwari ka sagon aduna lairiba mafam ni hairiba mafam ase 1953 da Prime Minister Jawaharlal Nehru na Burma da khusinaki asigumba mahausa gi pothokna thallaba mafam adubu Manipur da khusinanaba natraga Treaty of Yandabu 1826 da inakiba agreement sing adu sana hanaba amadi beli asigi compensation Manipur natraga Union Government of India da khusinagadabani haiba wafam asisu India amasung Myanmar ani gi marakta hena nungsi handanaba masak sing oire haike yumthangnana laminari balebak ani gi marakta hena nungsi sanabata natana amata oina chatminnanabagi matangda Myanmar government so act as policy asibu ningthijana saugatuna lakpani India ki lairiba politician singna masagi image semgat sagatnabagi damakta lebak ani gi marakta lairiba nungsi sanabagi mari asi yariba makai ayet apan thohandanaba onagadabani hainasu section 1 thamlakle Lanjenadaba imung kuntrarom relief camp take kaktalakpada pendaba phongdokre mayumda hanjanba yadana relief camp ta leiriba imung kuntrarom relief camp take amuk kaktalakpadagi leifam leitabagi phibamda lakle hanagi yumda sangbasu yadringai relief camp take amuk kaktalakpa si officer singe mayumda sangsilaga leiselo hairibra haina kangchupta leiba panchayat gar amade lanai sanglen sengda sangjafam loduna leiriba mioi singna pendaba phongdorakle ngarang Imphal West district ki manuksana kangchupta leiba panchayat gar amade salai gi sanglen da leiriba imung kuntra bana pau gi mifam ama pangthokkibaga loinana relief camp ta kaktalakpagi matangda wafam kaya phongdorakre panchayat gar relief camp ta leiriba angom thoibi kawi nupi amana hai Manipur da thogliba irang asina maram oiduna kangsup ki akoibada leiba yum kaya mai thakre yum kaya amana Kuki singna nongmai amadi bom sing kaptharakpadagi ate akai thopa amadi leiba yadabadagi phayeng high school da hangliba relief camp ta leina budget silakibane adubu phayeng gi relief camp adu da leifam chandabadagi panchayat gar da lerakibane matam adu da lenga ki maikai dagi internal displaced person IDP singda piba khudong chaba singa du phangbuga loinana lal loidaba maramna mayamda hanjanba yadabadagi mafam singa sida leirakibane handa ikhang khangaudana khudong thiba mayok nariba phayeng high school da leiriba imung singdi relief camp ta leire haiduna maming kakhide adubu phayeng gi relief camp ta leiba chandabadagi panchayat gar amadi masiga thangnariba salai gi farm house ta leirakhiba imung kunthrarom henbade karigumba amata khangalamba tawdana kakthalakhibane masina awaba kaya nangduna relief camp ta leiriba miyosing ase relief camp ta gi amuk kakthappirakpa asina kadaida layu haibano lambi lamjawda thoktuna bidolaba amugum leigadoribra natraga lebaki phamnaiba officer singi mayumda changsenduna laiselo hairibra asigumba thawong asi nungaitaba kaya pokhalle asigumba thawong asina nungaitaba kaya pokhalle kangsup ki akoibada Kukina nongmai kaptha haloi makhoi loina takhaire amangata thoklaga leiriba yumsing semjinbirage relief camp ta leiranu haiba oirabadi harau harau yumda hanjinge madunatana relief camp dagi kaktalakpa asidi sikro haibaga sammanai athubada mari leinaba singna miyeng sangu haike amarom da kangsup leiba salagi maipakpina hai relief camp da leiriba imung kunthrarom henba kaktalakpa sigi matangda kakthatpidanaba Imphal West DC da khanghanbas leikre adubu ngasi phawba karigumba amata paikhatana leiri relief camp ta leiba yaroi hairabadi Kuki singna landaragliba irang loisindana leiriba se loisel hanbaga loinana kangsup ki akoibada leiriba ama ata thokraba yum sing ningthina semjinbiu mayumda leijarage madunatana irang loisinlabagum relief camp ta leiba yaroi hairappa se waringai cherakta hena awaba pibane kangsup ki akoibada state amadi central force singna leisilibane masi irang loire haigadoribara athubada makoibu relief camp tagi lokthokliba handokpiyo sufam nompham leitaduna sel thoktana kangaunari ngemara asida hena awaba hapa tawbigano Manipur gi chief secretary Imphal West DC yauna mari leinaba singna miyeng sangbiyo haike more dagi naha am siramle Imphal PS tagi ngasi thoroko cherol amana haibada ngarang ayo pung 8 makhairom tarakpada minuthonggi MST manakta office leiba ima minu lairembi semgat sagat puluk ki general secretary
Secretary Yendrembam Nandro Luang Sahi Humudra Apokpa Waibir Mangal Singjamai Wakom Lekaina Kyle Toropo report Amada Ngarang Ayupung Nipalom Tarapada More the Guinea Haiba Ketrimayom Boinau Sahi Kuntragamade Apokpa Lake Drabake SS Kumar Kobanaha Ama Lupasigi Office Complex the Siraga Leram Lehide Lake Drabanaha Asi More the Guinea Haina Saktak Sabagaloina Lupasigi Office da Helper Amo in a Tabak Tohon Bio Harapadagi Tasigi Taradagi Hauna Tabak Toba Halakibane Hadi Adum Winamak Mahak Matokaram Lake the Bano Haba Subsana Kangbangandre Mahaki Masak Kangdok Namaki the Rimski Milia Sang the Tamle Kanagomusing a Tasiki Taramapan Paugi Manungda Blame Toroktrabadi Marilenabo Authority the Ayaba Lauraga Mahaki Haksang disposed Organi Hadi Union Lenga na Kuki Jo sing the separate administration Piro Haina Amoka Suhairagle. Mamang Tagi Tarahum Doidagi Manipur Constitution Article 356 Ki Makada Taragani Tuishuva Manipur Legislative Assembly Bo suspended animation Tamlaga President rules and Halakraba Matung. Ahanbo in a Tasigi Amada New Delhi the Labour Ministry of Home Affairs Ki Office the Home Minister Amit Shah share Logduna Manipur Ki Security Review Tawami Pamda. Sarukia Akiba Governor Ajoy Kumar Bala the Kuki Jo sing na Union Territory Haibadi Legislation Ki Power Yawa separate administration pigadabani haiduna taliba demand asi piroi amasung khanaroi haina khangalakraba matung ngarang Imphal da lakiba ministries ki advisor North East AK Misra nasu Sursanpur da satuna Kuki Jo gi CSO singa unakibadasu haidiba demand asi piroi habagi wafam phongdoklam le haidi wafam asi maruoiba national media ama oireba Deccan Herald na ngarang numidang pung 9 minute manga tarakpada upload tawrakiba report amana phongdorakpane separate administration ki demand phangloroi khangbadagi Kuki miyamna referendum pangthoknaba thorang India Lengakna separate administration ki demand piraro have a Kangbadagi Kuki Jo Miamna Namna Kundala Taduna Lady Bomapam Singda referendum Pangtok Naba Torang Paikat Pagi Apam Lady Hadi Wafam Sing Arang Leba Asigi News Agency Deccan Herald the report Torokibani Deccan Herald Torokiba report Asigi Matungina separate administration ki demand Tauriba Kuki Jo organization Singi Masak Naba Mio Amana News Agency Asida Pongdorapada Ministry of Home Affairs ki interlocutor Amadi Awang Nopoki advisor Su Oiriba AK Misrana Kuki Jo organization Singi Makok Thongba Lusingba Singa Thasigi Taramatoida Sursanpur Unabada Home Minister Amit Shah Kuki Jo Miyamna Taliba separate administration ki demand Kaidongi da piba ngamloi haiba wafam phongdoraki haidi haiba wafam asi sammadana Manipur gi Governor Ajoy Kumar Balada Home Minister Amit Shah na share logduna pangthokiba Manipur da tholiba irang asigi matangda security review meeting aduda khangalakiba laikhrabane haiba separate administration ki demand Union Government of India na kaidongi da piba lairoi haiba khangbadagi separate administration ki demand amadi Manipur amadi Myanmar gi marakta lairiba free movement regime FMR lokthokpu yaroi haina demand tawriba Kuki Jo phuruk ki marakta yamna sauna nungnangba ama pohale hairi source amagi matungina AK Misra ga Kuki Jo organization single singa unaba duda MSA gi maikaidagi Manipur da tholiba irang asibu laksinduna mahausagum tang dulai taba hanjelak nabagi damak India lengak na paikhat ka doriba khongthang khudimaki blueprint ama puthoraki hairi India lengak na thangjelak leba anobo khongthang asina Kuki Jo miyam da natana India lengak ka sul sanariba Kuki insurgent group amadi MLA Taragi Maikaida Khoirang Khoishauna Hanba Thokale Hairi Kuki Jo miyamna taliba separate administration ki demand kaidongi da Union Government of India na piroi haina thangai sengna khangbadagi Kuki Jo miyamna namna khundalai taduna lairiba mafamsingda makhoina taliba separate administration ki matangda referendum ama pangthoknaba khanaba leire hairi hiramasigi matangda plebiscite ki dama Kuki Jo area da awareness athaba haure hairi awareness ki program adada Nagaland hairiba state asi plebiscite pangthoklaba matungda sem ki state amani haiba wafam asi puthokduna Kuki Jo miyamna awareness pibagi khongjang ama changsilagani hairi referendum pangthokpagi matangda India lengakna yaningdaba leirabasu hiramasigi matangda karigumba documentation tawkiba leirabadi malemasigi miyamna Kuki Jo miyamna thengnariba awaba kudongchadaba singi matangda achumba punama khangba ngangbani hainasu Kuki Jo organization singi machin chatpa lusingba amana agency asida phongdoraki hairi mataw leibigi mangani leihon pangthokre maporoiba manaw nupa amadi mawyaima jail thajankhre tha asigi taret ke ayu anganbada malo makhalekai gi pukhri achawbagi seri da mon khanglaga sina phangkiba macha ahum leirabi thoksom ongbi mataw leibi chahi kontraga mathoigi mangani leihon arang mahaki mabung mari na senduna pangthokre amarom mahaki misiga mari leinana nambol PS na lokhatpa case ki matungina phaduna police custody da thamlakiba mapureba thoksom tomba mahaki manaw nupa manawbi amadi nupa mayum da bong masel oiminarakibi maw yaima thoksom ongbi ibetsa ngasi court na judicial custody remand tawkhre makoi ahumbu thawdo asigi matangda lokhatpa case ka mari leinana police na tha asigi mapan da
फारगा कोर्ट की पुलिस कस्टडी दा रिमांड लौदुना ngasi phawba thamlakibane aduba makhoi ahumgi police custody remand gi matam ngasi loiban numita police na makhoi bu judicial custody remand pibiyo haiduna mari lenaba court ta pothorakibane police ki prayer asida court na so ayaba piraduna makhoi ahum jail da thajunkibane MP Laisemba Sana Jawbana parliament ta thamke bawafam aran bani haina kaisam mega chandrana phongdorakre parliament ta Jawaharlal Nehru na prime minister oiringe matamda kabobeli pitholambani haiba wafam MP Laisemba Sana Jawbana thamke bawafam adu aran bawafam ne haina MPCC ki president kaisam mega chandrana phongdorakle police MRIRB ki tolopi naba Manipur lenga ki sel leitrabara haina hangnarakle police MRIRB ki 13 months ki pay piramdre February 2025 ki pay su holower ga constable ga rifleman khakta da pirame May 3 2023 daga chatharakiba Manipur ki tamthiraba lan asi khakki wafam natana masigi mamang da su piklaba su Manipur underground organization kayana operate torakpa state ama oibada natana border state ama su oibadagi Manipur da illegal drug trafficker singi transit point ama oirakpadagi mapanagi Central Armed Police Force Army person kaya deploy tawduna sizinarabasu mapungoina state force na mangjil thaduna counter insurgency operation chathaba yauna war against drug amasung law and order maintenance su asawa thawdang lauduna laklibane adumoinamok May 3 2023 dagi tamthiraba kangluk masel lan thorakpadagi lainga ki sempu iho hore amasung mabuk thandre haina lauraba phawbada nongmada pung kunmari mathau pangthokleba state force singidi pitokpam thokpa thagi khusumal matam chana amasung sang naina pifam thoklabasu pidre habagi wakat laklei Manipur Police Department ki mapungoiba unit singi manungda yauriba Manipur Rifles India Reserve Battalion ki person kharana ngarang pawse sida phongtorakpada department asigi makhada leiba unit singi person singdi nongmada pung kumari mathau pangthorakpuna matam kayagi mamangdagi atai loisang singi employee singa manadaba mawngda 13 months pay haiba ama phangduna lakpani hairiba pay asi sahi amagi December tha loraba matung thangnaba sahi ki January amadi February hogalakpada tha ani sigi manungda adumak lengaki maikaidagi piduna lakpani adubu hantak sahi ki oinadi March 13 yorokla phawbada police IRB MR ki rank and file da leidiba personnel punamakta pithokpam thokpa 13 months ki pay pibidre haidi phibam asi kari karamba maramdagi oirakhibano hangladuna personnel singsina makoi gi phangphom thokpa 13 months ki pay hojik phawbu pithoktribasi Manipur lengaki maikaidagi makoi gi phang thokpa senpham pibinaba sel amata leitrabara haina so hanglakle